UPF na Manipur Da Kuki Singgi Ancestral land right Tanbagi Mayokta Yaningdaba Phongdoktuna COCOMI na Prime Minister Narendra Modi da memorandum PISINKHRE COCOMI ki convener Khuraisam Athauba Maitena Khuyek Piduna PISINKHIBA memorandum adu Ministry of Home Affairs ki North East ki advisor AK Misra dasu memorandum adugi copy ama yohanki. Memorandum aduda Kno Amadi Upf na Manipuri Chingi Lamsing Ningthaugi Makada Leiramde haiba wafam phongdorakpa yumfam yaudabani hariba wafam asi Kuki Singgi separate administration tanaba honabada semjin sajinduna phongdorakpa wafam ni Kuki Singgi Anglo-Burmese war thokraba matung kumjali singamaga chanipan nimfudagi Manipur da lakibani maram aduna Kno Amadi Upf na Taliba demand maram chade pifam thokte haiba warol sing memorandum aduda yauri.